ꯑꯍꯥꯟꯕꯃꯛꯇꯗ ꯊꯣꯏꯕꯤ ꯊꯣꯛꯆꯣꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯍꯩ ꯍꯩꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥ꯫ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯁꯍꯔꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯕ ꯌꯥꯝꯅ ꯐꯖꯕ ꯑꯁꯪ ꯑꯃꯥꯟ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯃꯔꯨꯝꯅ ꯊꯟꯅ ꯍꯧꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯅ ꯍꯤꯡꯅꯕꯒꯤ ꯁꯤꯟꯐꯝ ꯑꯣꯏꯅꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯖꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯁꯤꯗ ꯆꯍꯤ 5 ꯆꯨꯞꯅ ꯄꯨꯟꯁꯤ ꯊꯧꯒꯥꯏ ꯄꯨꯃꯤꯟꯅꯔꯛꯄꯁꯤꯗ ꯑꯋꯥ ꯑꯅꯥ ꯑꯔꯩ ꯂꯩꯇ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯩ ꯍꯥꯏꯕꯕꯨ ꯃꯇꯩ ꯃꯅꯥꯎꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯖꯔꯝꯗꯦ꯫ ꯆꯍꯤ 5 ꯆꯨꯞꯅ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯛꯄ ꯑꯁꯤꯗ ꯈꯨꯟꯁꯤꯗ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯟ ꯀꯌꯥꯗ ꯆꯠꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯈꯣꯏꯔꯝꯕ ꯌꯥꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯈꯣꯏꯔꯝꯖꯔꯝꯃꯤ꯫ ꯑꯍꯩ ꯑꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯁꯪ ꯀꯌꯥ ꯆꯠꯇꯨꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯩ ꯑꯃꯗꯤ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯨꯛ ꯈꯩꯅ ꯋꯥꯈꯩꯔꯒ ꯀꯔꯤꯒꯤꯗꯤ ꯅꯨꯡꯅꯥꯡꯂꯨꯅꯤ? ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯋꯥꯖꯕꯒꯤ ꯍꯣꯠꯅꯖꯃꯟꯁꯤ ꯏꯁꯣꯔꯅ ꯎꯕꯤꯔꯗꯨꯅ ꯂꯩꯃꯒꯤ ꯃꯃꯤꯠꯇ ꯃꯆꯥ 5 ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ 5ꯅ ꯆꯍꯤ 10 ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯃꯈꯣꯏ 5 ꯑꯁꯤ ꯐꯥꯏꯕꯣꯛ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯁꯛꯁꯨ ꯆꯞ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯅ ꯃꯆꯤꯟ ꯃꯅꯥꯎ 5ꯕꯨ ꯀꯅꯥꯅ ꯀꯅꯥꯅꯣ ꯈꯟꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯂꯩꯃꯅ ꯃꯆꯥ 5ꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯃꯆꯨ ꯑꯃꯃꯝ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯨꯔꯤꯠ ꯃꯆꯨ ꯑꯗꯨꯗ ꯃꯆꯥꯕꯨ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 5ꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯃꯍꯩ ꯑꯃꯃꯝ ꯃꯁꯥꯗ ꯂꯣꯏꯅ ꯌꯥꯎꯖꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 5ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯒꯤ ꯃꯤꯡꯅ ꯄꯣꯏꯔꯩ, ꯑꯅꯤꯁꯨꯕꯒꯤ ꯃꯤꯡꯅ ꯄꯥꯔꯤ, ꯑꯍꯨꯝꯁꯨꯕꯒꯤ ꯃꯤꯡꯅ ꯄꯨꯟꯁꯤꯕ, ꯃꯔꯤꯁꯨꯕꯒꯤ ꯃꯤꯡꯅ ꯄꯥꯏꯈꯣꯝꯕ, ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ 5ꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯒꯤ ꯃꯤꯡꯅ ꯄꯥꯝꯍꯩꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯉꯥꯟꯊꯣꯔꯛꯄꯒꯤ ꯃꯇꯝꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 5ꯗꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯄꯥꯠꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯠ ꯍꯦꯛ ꯌꯧꯕꯒ ꯄꯣꯏꯔꯩꯅ ꯃꯅꯥꯎ 4ꯗꯨꯗ ꯌꯦꯡꯗꯨꯅ, "ꯅꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ, ꯄꯥꯠꯀꯤ ꯏꯁꯤꯡꯁꯤ ꯑꯩ ꯎꯝꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯅꯣꯏꯅ ꯄꯥꯠꯁꯤꯗ ꯂꯩꯔꯝꯕ ꯑꯆꯧꯕ ꯐꯖꯕ ꯂꯦꯝꯂꯩꯉꯥ ꯈꯟꯗꯨꯅ ꯐꯥꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯩꯅ ꯄꯥꯠꯀꯤ ꯏꯁꯤꯡ ꯎꯝꯕ ꯉꯝꯂꯤꯕꯁꯤ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝꯅꯤ꯫ ꯄꯨꯡꯈꯥꯏꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯠ ꯑꯁꯤꯗꯒꯤ ꯀꯥꯔꯛꯑꯣ." ꯃꯅꯥꯎ 4 ꯑꯗꯨꯁꯨ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩ ꯃꯆꯤꯟꯗꯨ ꯀꯥꯊꯣꯛꯇꯨꯅ ꯄꯥꯠꯀꯤ ꯏꯁꯤꯡ ꯄꯨꯝꯕ ꯈꯅꯥꯎꯗ ꯎꯝꯁꯤꯟꯈꯤ꯫ ꯄꯣꯏꯔꯩꯅ ꯄꯥꯠꯀꯤ ꯏꯁꯤꯡ ꯄꯨꯝꯕ ꯎꯝꯁꯤꯟꯈꯤꯕꯒ ꯃꯅꯥꯎ 4 ꯑꯗꯨ ꯄꯥꯠꯇ ꯀꯨꯝꯊꯔꯛꯇꯨꯅ ꯐꯖꯔꯕ ꯉꯥꯁꯤꯡ ꯑꯗꯨ ꯈꯟꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯉꯥꯗꯨ ꯐꯥꯔꯕ ꯃꯇꯨꯡ ꯂꯣꯏꯔꯗꯨꯅ ꯃꯊꯛꯇ ꯀꯥꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯃꯆꯤꯟꯗ ꯎꯝꯂꯤꯕ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯀꯥꯊꯣꯛꯇꯨꯅ ꯄꯥꯠ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ 5ꯁꯨ ꯃꯌꯨꯝꯗ ꯀꯥꯔꯛꯂꯤ꯫ ꯃꯌꯨꯝꯗ ꯀꯥꯔꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ꯫ ꯄꯥꯔꯤꯅ, "ꯉꯁꯤꯗꯤ ꯉꯥ ꯑꯁꯤ ꯌꯣꯟꯕ ꯀꯩꯊꯦꯜꯗ ꯀꯅꯥ ꯆꯠꯀꯅꯤ?" ꯄꯥꯏꯈꯣꯝꯕꯅ, "ꯉꯁꯤꯗꯤ ꯏꯅꯥꯎꯇꯣꯟꯒꯤ ꯄꯥꯜꯂꯤꯅꯤ, ꯑꯗꯨꯅ ꯏꯅꯥꯎꯇꯣ ꯆꯠꯍꯜꯂꯣ." ꯄꯥꯔꯤ ꯄꯥꯝꯍꯩꯕꯗ ꯌꯦꯡꯗꯨꯅ, "ꯏꯅꯥꯎꯇꯣꯟ, ꯅꯪ ꯀꯩꯊꯦꯜꯗ ꯉꯥꯁꯤꯡꯁꯤ ꯌꯣꯜꯂꯨꯔꯣ, ꯑꯩꯈꯣꯏ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯒꯦ." ꯄꯥꯝꯍꯩꯕꯁꯨ ꯃꯌꯥꯝꯕꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯁꯤꯡꯗꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕ 4ꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯃꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯅ ꯊꯨꯖꯤꯟꯅꯕ ꯍꯥꯏꯗꯨꯅ ꯍꯦꯟꯖꯥꯡ ꯀꯟꯅ ꯁꯦꯝꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯂꯩꯃ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯕꯨ ꯌꯦꯡꯗꯨꯅ, "ꯅꯆꯤꯟ ꯅꯅꯥꯎ ꯁꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ?" "ꯏꯃꯥ, ꯏꯅꯥꯎ ꯑꯇꯣꯝꯕꯗꯤ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯆꯠꯈꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯇꯣꯝꯕ ꯂꯥꯛꯂꯒ
ꯆꯥꯛꯁꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕ ꯃꯔꯤ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯀꯩꯊꯦꯜ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯉꯥ ꯌꯣꯜꯂꯝꯃꯤ꯫ ꯀꯩꯊꯦꯜꯗꯨꯗ ꯌꯣꯟꯅꯔꯤꯕ ꯉꯥꯁꯤꯡꯗꯒꯤ ꯄꯥꯝꯍꯩꯕꯅ ꯌꯣꯜꯂꯤꯕ ꯉꯥ ꯑꯗꯨꯅ ꯆꯥꯎꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯄꯥꯝꯍꯩꯕꯗꯒꯤ ꯑꯣꯏꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯇꯩ ꯉꯥ ꯌꯣꯟꯕꯁꯤꯡꯗꯨꯒꯤ ꯉꯥꯗꯨꯗꯤ ꯄꯤꯁꯛ ꯄꯤꯛꯏ꯫ ꯄꯥꯝꯍꯩꯕꯅ ꯄꯨꯔꯛꯂꯤꯕ ꯉꯥꯁꯤꯡꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯈꯤ꯫ ꯉꯥ ꯌꯣꯟꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯉꯥ ꯌꯣꯟꯕ ꯈꯔ ꯆꯪꯉꯛꯇꯨꯅ, "ꯅꯣꯏꯒꯤ ꯉꯥꯁꯦ ꯀꯔꯥꯏꯗꯒꯤ ꯐꯥꯕꯅꯣ? ꯑꯁꯨꯛ ꯆꯥꯎꯕ ꯉꯥꯁꯦ ꯃꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯅꯈꯣꯏꯒꯤ ꯉꯥ ꯐꯥꯐꯝꯗꯨ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ, ꯑꯩꯈꯣꯏ ꯈꯔ ꯐꯥꯖꯒꯦ"꯫ ꯄꯥꯝꯍꯩꯕ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ "ꯄꯥꯠꯇꯒꯤꯅꯦ"꯫ ꯉꯥ ꯌꯣꯟꯕ ꯅꯨꯄꯥꯁꯤꯡꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏꯅ ꯐꯥꯔꯤꯕ ꯉꯥ ꯑꯁꯤꯁꯨ ꯄꯥꯠꯇꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯉꯥꯗꯤ ꯆꯥꯎꯗꯦ꯫ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯉꯥ ꯑꯆꯧꯕ ꯐꯥꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯅꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯉꯥ ꯑꯆꯧꯕ ꯐꯥꯔꯤꯕꯅꯣ"꯫ ꯄꯥꯝꯍꯩꯕꯅ ꯑꯁꯦꯡꯕꯗꯨ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯏ꯫ "ꯑꯩꯒꯤ ꯏꯌꯥꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅ ꯄꯥꯠꯀꯤ ꯏꯁꯤꯡ ꯄꯨꯝꯕ ꯌꯥꯅꯨꯡꯗ ꯎꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯔꯤꯅ ꯉꯥꯁꯤꯡ ꯑꯁꯤ ꯐꯥꯕꯅꯤ"꯫ ꯉꯥ ꯌꯣꯜꯂꯤꯕꯁꯤꯡꯗꯨ ꯄꯥꯝꯍꯩꯕꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥ ꯈꯔ ꯐꯥꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯐꯥꯔꯤꯕ ꯉꯥ ꯑꯁꯤꯗꯤ ꯀꯅꯥꯝꯇꯅ ꯂꯩꯕꯤꯗ꯭ꯔꯦ"꯫ ꯄꯥꯝꯍꯩꯕꯅ ꯉꯥ ꯌꯣꯟꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯌꯥꯔꯝꯃꯤ ꯑꯃꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯉꯥꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯕ ꯈ꯭ꯋꯥꯏꯒꯤ ꯑꯍꯟ ꯄꯣꯏꯔꯩꯗ ꯄꯥꯝꯍꯩꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯄꯣꯏꯔꯩꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯆꯥ 5ꯃꯛ ꯁꯨꯔꯕꯗ ꯂꯩꯃꯅ ꯆꯥꯛ ꯊꯤꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛꯇꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯄꯣꯏꯔꯩ ꯃꯇꯣꯝꯇ ꯄꯥꯠꯇ ꯂꯥꯛꯑꯝꯃꯤ꯫ ꯉꯥ ꯌꯣꯟꯕꯁꯤꯡ ꯑꯗꯨꯁꯨ ꯄꯥꯠꯇ ꯄꯣꯏꯔꯩ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯄꯥꯠꯀꯤ ꯏꯁꯤꯡꯁꯤꯡꯁꯦ ꯑꯩꯒꯤ ꯈꯅꯥꯎꯗ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯇꯒꯤ ꯍꯦꯟꯅ ꯊꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯗ꯭ꯔꯤꯉꯩ ꯄꯥꯠ ꯑꯁꯤꯗꯒꯤ ꯀꯥꯔꯛꯎ"꯫ ꯉꯥ ꯌꯣꯟꯕꯁꯤꯡ ꯑꯗꯨꯁꯨ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡꯁꯤꯡꯗꯣ ꯃꯌꯥꯗ ꯂꯣꯏꯅ ꯎꯝꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯩꯗꯤ ꯉꯥ ꯌꯣꯟꯕꯁꯤꯡ ꯑꯗꯨꯁꯨ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯀꯜꯂꯛꯄꯅ ꯍꯦꯟꯃꯟꯈꯤꯕꯅ ꯄꯣꯏꯔꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯇꯨꯅ ꯉꯥꯁꯤꯡꯗꯨ ꯐꯥꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯄꯨꯡ ꯇꯥꯁꯤꯜꯂꯛꯂꯕꯗ ꯄꯥꯠꯀꯤ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯃꯌꯥꯗ ꯎꯝꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯉꯥ ꯌꯣꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯥꯔꯛꯅꯕ, ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯅꯕ ꯃꯈꯨꯠꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥ ꯌꯣꯟꯕꯁꯤꯡ ꯑꯗꯨꯗꯤ ꯉꯥ ꯃꯌꯥꯝꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯄꯣꯏꯔꯩꯒꯤ ꯏꯪꯒꯤꯠ ꯑꯗꯨꯁꯨ ꯎꯔꯝꯗꯦ꯫ ꯄꯣꯏꯔꯩꯁꯨ ꯃꯆꯤꯟꯗꯒꯤ ꯏꯁꯤꯡꯗꯨ ꯂꯣꯏꯅ ꯑꯣꯠꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯉꯥ ꯌꯣꯟꯕꯁꯤꯡ ꯑꯗꯨꯗꯤ ꯏꯁꯤꯡꯒꯤ ꯁꯥꯍꯨꯝꯅ ꯀꯟꯕꯅ ꯏꯔꯥꯛꯅꯗꯨꯅ ꯂꯣꯏꯅ ꯁꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯄꯣꯏꯔꯩ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯄꯥꯎ ꯇꯝꯗꯨꯅ ꯃꯃꯥꯒ ꯃꯅꯥꯎ ꯃꯔꯤꯒꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ, "ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ ꯏꯆꯥꯁꯥ? ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤꯔꯥ"꯫ "ꯏꯃꯥ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯁꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ"꯫ ꯃꯃꯥ ꯃꯆꯥ 6ꯇꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯟꯊꯣꯔꯛꯏ꯫ ꯉꯥ ꯌꯣꯟꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯑꯗꯨꯗ ꯄꯥꯠꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯦꯡꯅꯕꯗꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯣꯏꯔꯩꯕꯨ ꯐꯥꯔꯨꯅꯕ ꯂꯥꯟꯃꯤ ꯈꯔ ꯊꯥꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄꯣꯏꯔꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯣꯏꯔꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯄꯣꯏꯔꯩꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯗ ꯌꯦꯡꯗꯨꯅ, "ꯉꯥ ꯌꯣꯟꯕ ꯅꯨꯄꯥ ꯈꯔ ꯅꯪꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯄꯥꯠꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤꯕꯁꯤ ꯉꯥ ꯌꯣꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯅꯪꯅ ꯍꯥꯠꯂꯤꯕ꯭ꯔꯥ"꯫ "ꯏꯅꯤꯡꯊꯧ, ꯑꯩ ꯃꯍꯩ ꯑꯃ ꯍꯩꯖꯩ꯫ ꯄꯥꯠꯀꯤ ꯏꯁꯤꯡꯁꯤꯡꯁꯤ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝꯗꯤ
ꯑꯩꯒꯤ ꯆꯤꯟꯗ ꯎꯝꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯖꯩ꯫ ꯉꯥꯌꯣꯟꯕ ꯅꯨꯄꯥꯁꯤꯡꯗꯨꯗꯁꯨ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯄꯨꯡꯈꯥꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯏꯁꯤꯡ ꯎꯝꯕ ꯉꯝꯗꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯍꯦꯟꯕ ꯄꯥꯝꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯃꯈꯣꯏꯕꯨ ꯅꯪꯅ ꯍꯥꯠꯄꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯨ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯎꯅꯔꯛꯏ꯫ ꯃꯥꯁꯨ ꯄꯥꯠ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯗ ꯌꯦꯡꯗꯨꯅ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯉꯥꯌꯣꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯤꯈꯤꯕ ꯄꯥꯠ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ꯫ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯤꯡꯊꯧ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯄꯣꯏꯔꯩ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯏꯅꯤꯡꯊꯧ, ꯍꯌꯦꯡꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯗꯕ ꯂꯩꯔꯕꯅꯤꯅ ꯉꯁꯤ ꯑꯍꯤꯡꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯂꯩꯃꯤꯟꯅꯖꯔꯨꯒꯦ꯫ ꯃꯁꯤꯃꯇꯪ ꯏꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯄꯣꯏꯔꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯐꯔꯦ, ꯉꯁꯤ ꯑꯍꯤꯡꯁꯤ ꯅꯪ ꯌꯨꯝꯗ ꯂꯩꯔꯨꯔꯣ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯕ ꯅꯪꯗ ꯅꯠꯇꯅ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯄꯣꯏꯔꯩꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯃꯔꯤ ꯑꯗꯨꯒ ꯃꯃꯥꯒꯁꯨ ꯄꯣꯏꯔꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏ ꯆꯦꯟꯁꯤꯟꯗꯨꯅ, ꯄꯣꯏꯔꯩ, ꯏꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯇꯝꯃꯨ ꯏꯃꯥꯗ꯫ ꯄꯣꯏꯔꯩꯅ ꯃꯃꯥꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅ ꯇꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯞꯂꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ, ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ꯫ ꯄꯥꯔꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯍꯌꯦꯡ ꯇꯥꯆꯧꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯆꯠꯀꯅꯤ꯫ ꯑꯩꯅ ꯋꯥꯡꯅꯤꯡꯂꯤ ꯃꯈꯩ ꯋꯥꯡꯕ ꯉꯝꯕꯅꯤ ꯑꯩꯗꯤ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯌꯦ ꯑꯩꯉꯣꯟꯗ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯣꯏꯔꯩꯕꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯒꯤ ꯃꯍꯨꯠ ꯄꯥꯔꯤ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯄꯥꯔꯤꯒ ꯂꯣꯏꯅꯅ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ, ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯃꯨ꯫ ꯄꯥꯔꯤꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯛ ꯂꯨꯕ ꯄꯥꯠꯇꯣ ꯄꯥꯔꯤꯒꯤ ꯐꯥꯏꯒꯟꯗ ꯂꯩ꯫ ꯄꯥꯠꯇꯨꯒꯤ ꯃꯌꯥꯏ ꯌꯧꯔꯕꯁꯨ ꯄꯥꯔꯤꯒꯤ ꯐꯥꯏꯒꯟꯗ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯂꯤꯕ ꯃꯌꯥꯝꯗꯣ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯂꯨꯕ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡꯁꯤꯡꯁꯤ ꯅꯨꯄꯥꯁꯤꯒꯤ ꯐꯥꯏꯒꯟꯗꯒꯤ ꯍꯦꯟꯗ꯭ꯔꯤꯕꯁꯤ, ꯅꯨꯄꯥ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ, ꯃꯤꯇ꯭ꯔꯪ ꯍꯩꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯌꯦꯡꯂꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯇꯥꯅꯕ ꯂꯥꯎꯔꯛꯏ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ꯫ ꯍꯥꯏꯌꯨ ꯅꯨꯄꯥ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ꯫ ꯄꯥꯔꯤꯅꯁꯨ ꯑꯍꯤꯡꯁꯤꯃ ꯃꯌꯨꯝꯗ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯗ ꯂꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯅ, ꯇꯌꯥꯏ, ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯍꯌꯦꯡꯗꯤ ꯑꯩ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯁꯥꯗ ꯊꯥꯡꯅ ꯐꯅ ꯌꯥꯜꯂꯕꯁꯨ ꯆꯪꯂꯣꯏ, ꯃꯈꯣꯏꯒꯤ ꯊꯥꯡꯗꯣ ꯑꯣꯏꯅ ꯇꯦꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯄꯨꯟꯁꯤꯕꯕꯨ ꯄꯨꯈ꯭ꯔꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯄꯨꯟꯁꯤꯕꯕꯨ ꯂꯥꯟꯃꯤ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯅ ꯃꯉꯛꯇꯨ ꯀꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯥꯡꯗꯨ ꯃꯌꯥ ꯇꯦꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯗꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ, ꯏꯅꯤꯡꯊꯧ, ꯍꯌꯦꯡꯗꯤ ꯑꯩ ꯃꯩꯅ ꯆꯥꯛꯄꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ, ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡꯗꯤ ꯌꯨꯝꯗ ꯂꯩꯖꯔꯨꯒꯦ꯫ ꯅꯤꯡꯊꯧꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕꯅ,
Ima, hayengdi ningthaugi manakta nacha oina chacharuge. Moina mai tharabasu aigi hakjangdi maina chakpa sungam ngamoi. Leima masasingna amana amabu kannaba lauriba thaudang adu ubada penjarami. Mamana supai khombada ayaba pirami. Mama macha punna chamin thakminaduna thumkhri. Nong sunga thorakli lanmi singaduna paikhombabu konungda puraktuna kom ama tauduna mai kanna tharami. Kom aduda paikhombabu ningthaugi lanmi singaduna makhada thadaki. Adubu paikhomba hakjang adudi maina chaklamdi. Paikhomba mai maraktuda jagoi saduna le. Madu ubada ningthaudi yamna sauningkhri. Yengliba mayamdudi ngakpuna suloiri kibasu phawrami. Yengliba praja mayamdudagi nupa ama tholaktuna ningthaugi manakta changaktuna. Iningthau, nupa asi irai laina hatpa ngamlaroi. Laitin khoiramaga nupa asibu hatlasi. Ningthau nupa aduda yengduna. Hayeng nupa asibu laitin khoiramduna. Nupa asi hingna phumgani. Asi haiduna ningthauna lauthoklami. Paikhombasu nungaitaba maithomga loinana ningthau aduda yengduna. Iningthau, hayengdi ai sungsoi soidana siragani. Aduna ngasi ahingdi imagi nakta oina leijaruge. Paikhombana hairibadu ningthaunasu yarami. Paikhombasu mayumda chatkre. Hanagum mamada pau pumba tamlami. Paikhomba tamliba singadu tabada pamhaibana hairami. Ima, hayengdi ningthaugi manakta ayu oina chatlage. Aidi nongma leinungda sor thingduna leirabasu karisu tawroi. Aduna nakhoina nungdang laktuna ayu fumliba mafam aduda hotoktuna aikhoi pula mafam amada chakrasi. Pamhaibagi waduda leimasu mayamba maridusu yarami. Leimana macha atombada bor pirami. Namitu supuna chak chaminaduna tumkhri. Nongale makhoina sinakibagi matung ina lanmi singduna paikhombabu phaba lakpada pamhaibu oina chakri. Konong yauraduna amaibi kaya tauduna lai khoiramlami. Aduga ningthauna lanmi singaduda pamhaibabu hingna phumnaba hairami. Lanmi singaduna kom ama tauduna pamhaibabu makhada hifalami. Aduga laibaktu khochilami. Ningthauna pamhaiba sire khanduna harauna konungda changkhri. Yenglamba mayam adusu mayumda loina hanakri. Machin Manao mari adusu namit taba ngaiduna leiri. Leimasu punaba pochai yomli. Namisu tasilakle Machin Manao mari chattuna pamhaibabu phumliba mafam madu thiduna hotoklami. Kona thangda pamhaiba phumliba mafam madu thengnarami. Mafamdu hogaiduna pamhaibabu kalami. Aduga mafam madu hanagum amu phumjillami. Machin Manao Manga adusu mayumda halakle. Leima macha atombana tekta kaidana mayumda halakpadu ubada yamna haraujarami. Mama macha makhoi tarukto mafam madu thadoktuna atopa leibak amada laklami. Mafam aduda yum saduna hanagum patagi nga phaduna leirami. Makhoigi ngadu mina yam pamnaba yamna sitpa oirami. Adubu mina nga adu karaidagi pharibano hangbada handakti asengbadu haiduklamdi. Machin Manao mangadu nga pharuraga halakpada poireina mamada kudop ama pirami. Leimana kudop adabu yengladuna. Kudop asidi kadadagi kudop no. Ima, pata nga phaba chatpada kudop ase khulakpani. Leima kudop aduda munna yengduna hairi. Kudop asidi achamba kudop mande. Magun yamna leiba kudop ni. Ima, nacha aikhoinasu khanjaribani. Kudop asi achamba mande haiduna. Asamna mama macha hainarami. Leimana macha mangagi chak thiduna pijarami. Machin Manao manga adusu chak chaduna umangda uyanba chatkirami. Makhoina asamna lakpada ningthaulanmi kharana sagol tongduna laubadu tarami. Rajkumari Leisnagi pata kudop ama takri.
ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯈꯨꯟꯕ ꯉꯝꯕ ꯃꯤꯗ ꯏꯅꯤꯡꯊꯧꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯎꯔꯤꯕꯗꯣ ꯃꯆꯤꯜ ꯃꯅꯥꯎ ꯃꯉꯥꯅ ꯇꯥꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯃꯅꯥꯎ ꯃꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯅꯥꯎꯁꯥ, ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥꯒꯤ ꯈꯨꯗꯣꯞ ꯃꯥꯡꯉꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯐꯪꯂꯛꯄ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯅꯠꯇꯕ꯭ꯔꯥ? ꯇꯥꯆꯧ, ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯈꯨꯜꯂꯛꯄ ꯈꯨꯗꯣꯞꯇꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯅꯅꯥꯎꯅ ꯈꯟꯖꯩ꯫ ꯑꯗꯨꯗꯤ ꯏꯅꯥꯎꯁꯥ, ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥꯒꯤꯔ ꯍꯥꯏꯅ ꯌꯦꯡꯍꯜꯂꯨꯔꯁꯤ꯫ ꯃꯌꯥꯝꯕꯒꯤ ꯋꯥ ꯑꯗꯨꯗ ꯃꯅꯥꯎ ꯃꯔꯤ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯃꯉꯥ ꯑꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯑꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯎꯅꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯨꯄꯥ ꯃꯉꯥꯅ ꯏꯅꯤꯡꯊꯧ ꯎꯅꯖꯒꯦ ꯍꯥꯏꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯆꯪꯍꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯉꯥꯁꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯅꯤꯡꯊꯧ ꯎꯕꯒ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯆꯤල් ꯃꯅꯥꯎ ꯃꯉꯥꯗ ꯌꯦꯡꯗꯨꯅ, ꯅꯤꯡꯊꯧ ꯑꯩꯒ ꯎꯅꯖꯒꯦ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯌꯨ꯫ ꯄꯣꯏꯔꯩꯅ, ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯄꯥꯠꯇ ꯇꯥꯈꯤ ꯍꯥꯏꯔꯤꯕꯗꯨ ꯑꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤꯔ ꯍꯥꯏꯅ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯅꯤꯡꯊꯧ꯫ ꯀꯔꯤ ꯈꯨꯗꯣꯞ ꯍꯥꯏꯕ? ꯀꯗꯥꯏ ꯌꯦꯡꯒꯦ? ꯄꯣꯏꯔꯩ ꯈꯨꯗꯣꯞ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯁꯨ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥꯕꯨ ꯀꯧꯔꯨꯅꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯄꯥ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯕꯨ ꯀꯧꯕꯕꯨ ꯀꯩ ꯍꯥꯏꯒꯦ? ꯅꯪꯒꯤ ꯄꯥꯠꯇ ꯇꯥꯈꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯑꯁꯤꯔ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥꯗ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯅꯤ ꯏꯄꯥ ꯅꯤꯡꯊꯧ, ꯃꯇꯧ ꯀꯔꯝꯅ ꯈꯨꯗꯣꯞ ꯑꯁꯤ ꯐꯪꯂꯤꯕꯅꯣ? ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ, ꯅꯪꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯉꯥ ꯑꯁꯤꯅ ꯈꯨꯗꯣꯞ ꯑꯁꯤ ꯄꯨꯔꯛꯄꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥ ꯉꯛꯏ꯫ ꯃꯆꯤꯜ ꯃꯅꯥꯎ ꯃꯉꯥ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯨꯡ ꯃꯉꯥꯅ ꯃꯇꯧ ꯀꯔꯝꯅ ꯏꯔꯩ ꯀꯜꯂꯕ ꯄꯥꯠ ꯑꯗꯨꯗꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯐꯪꯕꯤꯔꯛꯂꯤꯕꯅꯣ? ꯈꯨꯗꯣꯞ ꯑꯁꯤ ꯐꯪꯂꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕꯤꯌꯨ꯫ ꯂꯤꯖꯒꯦ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯉꯥꯃꯛ ꯃꯥꯒꯤ ꯃꯍꯩ ꯑꯃꯃꯝ ꯍꯩꯖꯩ꯫ ꯑꯩꯅ ꯄꯥꯠꯀꯤ ꯏꯁꯤꯡ ꯄꯨꯝꯕ ꯄꯨꯡꯈꯥꯏ ꯑꯃ ꯑꯩꯒꯤ ꯌꯥꯅꯨꯡꯗ ꯊꯝꯕ ꯉꯝꯖꯩ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯊꯪꯗ ꯂꯦꯞꯂꯤꯕ ꯏꯅꯥꯎ ꯑꯁꯤꯅ ꯃꯥꯅ ꯋꯥꯡꯅꯤꯡꯂꯤꯕ ꯃꯈꯩ ꯋꯥꯡꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯏꯅꯥꯎ ꯑꯃꯁꯤꯅ ꯃꯁꯥꯗ ꯊꯥꯡ ꯌꯣꯠ ꯑꯃꯠꯇ ꯆꯪꯗꯦ꯫ ꯑꯗꯨꯒ ꯏꯅꯥꯎ ꯑꯃꯅ ꯃꯁꯥꯗ ꯃꯩꯅ ꯆꯥꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯒ ꯏꯅꯥꯎ ꯑꯇꯣꯝꯕꯅ ꯁꯣꯔ ꯊꯤꯡꯂꯒ ꯅꯣꯡꯃ ꯂꯩꯕ ꯉꯝꯃꯤ꯫ ꯄꯣꯏꯔꯩꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯇꯧꯕꯁꯨ ꯄꯥꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯤල් ꯃꯅꯥꯎ ꯃꯉꯥꯗ ꯌꯦꯡꯗꯨꯅ, ꯐꯔꯦ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯉꯥ ꯂꯩ꯫ ꯏꯆꯥꯅꯨꯄꯤ ꯃꯉꯥꯃꯛ ꯅꯈꯣꯏ ꯃꯉꯥꯗ ꯊꯥꯖꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯔꯥꯟꯕ ꯍꯦꯛ ꯑꯣꯏꯔꯝꯕꯗ ꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯊꯥꯔꯝꯃꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯦꯡꯅꯤꯡꯕ ꯌꯥꯎꯔꯕꯗꯤ ꯌꯦꯡꯕ ꯌꯥꯒꯅꯤ ꯍꯥꯏꯅ꯫ ꯆꯥꯡꯌꯦꯡ ꯅꯨꯃꯤꯠꯅꯤ꯫ ꯑꯉꯛꯄ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤ ꯃꯉꯥ ꯑꯗꯨꯒ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯍꯧꯅꯕ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯌꯥꯝꯂꯕ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯗꯨ ꯃꯌꯥꯗ ꯂꯣꯏꯅ ꯎꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯗꯨ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯉꯥ ꯑꯗꯨꯁꯨ ꯉꯛꯅ ꯌꯦꯡꯂꯤ꯫ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯕꯒ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯈꯨꯕꯥꯛ ꯈꯨꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡꯒꯤ ꯑꯃꯨꯛ ꯁꯦꯝ ꯁꯥꯈ꯭ꯔꯤ꯫ ꯄꯥꯔꯤꯁꯨ ꯄꯥꯠꯇꯨꯗ ꯀꯨꯝꯈꯤ꯫ ꯑꯁꯨꯝ ꯆꯠꯄꯗ ꯄꯥꯠꯇꯨꯒꯤ ꯃꯌꯥꯏ ꯌꯧꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯐꯥꯏꯒꯜꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯤꯌꯥꯝꯗꯣ ꯉꯛꯄꯅ ꯂꯣꯏꯔꯦ꯫
Parigi changeng se loiraduna punsibagi changeng taunaba haiduna thauraba thang kaya thami. Ningthauna thang aduna punsibagi mangak kaknaba haina hairami. Lanmi sing adusu thang aduna punsibagi mangakta yanbada thang sing adu oina teklami. Sum yalakpana konungda thang amata leitri. Adubu punsibadi thang na yanbagi mami ama fawba taramdi. Mayamdu thawai tana changeng adubu yengli. Paikhomba ki changeng amuk yengnaba haiduna maizau thaduna Paikhombabu maiduda changhali. Adubu Paikhomba masadu karisu taramdi. Maidu sumutkri Paikhombasu mai adudagi thoglai. Mathangdi khwaidagi iton tonba pamhaibagi changeng yengnaba tarami. Yamna luba kom ama tarami. Adugi matung kom aduda pamhaibabu thadaduna leibak adu khochillami. Aduga nongma thamlami. Ningthau amadi ang amathau kayadu mafam aduda loina leklami. Changeng adubu mapung phana yengnaba haiduna. Nongsu ngale lanmi singna leibaktu hotoktuna yengbada pamhaiba masadu karisu tawduna leiramba thengnarami. Ningthausu yamna haraurami. Asamna haina khibagi matung inna ningthaugi machanapi phaibok mangadu Machin Manao Manga aduda pirami. Asamna mahai hairaba Machin Manao Manga aduna leibadagi makhoigi leibaktu hena chawkhatlami. Aduga Machin Manao Manga adusu ningthaugi konungda yamna nungaina leikirami.